ꯈꯨꯜ ꯑꯃꯗꯅꯤ ꯈꯨꯜ ꯑꯗꯨ ꯌꯨꯝ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯑꯗꯨꯕꯨ ꯂꯟꯅ ꯂꯟꯅ ꯇꯥꯏ ꯈꯨꯜ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯦꯝꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯅꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯆꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯆꯅꯨꯒ ꯂꯩꯍꯥꯎꯒꯁꯨ ꯐꯛ ꯑꯃꯗ ꯐꯝꯂꯒ ꯅꯣꯕꯥꯞ ꯃꯦꯠꯂꯒ ꯆꯥꯗꯨꯅ ꯂꯩ ꯆꯅꯨꯅ ꯃꯣꯔꯣꯛꯇꯣ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯜꯂꯣ ꯑꯁ ꯈꯤꯇꯪ ꯍꯥꯞꯁꯦꯍꯦ ꯍꯣꯔꯦꯟ ꯈꯣꯡ ꯍꯥꯝꯗꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯍꯥꯝꯗꯔꯣꯏꯍꯦ ꯀꯩꯁꯨ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯕꯅ ꯍꯥꯎꯕꯅꯦꯕ ꯑꯁ ꯑꯩ ꯄꯥꯗꯤ ꯄꯥꯈꯠꯂꯤꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯍꯥꯞꯆꯤꯜꯂꯣ ꯑꯩ ꯇꯤꯟ ꯆꯨꯝꯃꯦ ꯅꯣꯕꯥꯞꯇꯨ ꯃꯦꯠꯄ ꯂꯣꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯔꯝꯃꯤ ꯂꯩꯍꯥꯎꯅ ꯈꯨꯍꯥꯎꯁꯦ ꯑꯗꯣ ꯂꯩꯖꯥ ꯀꯩꯅꯣꯝ ꯍꯪꯒꯦ ꯀꯩꯅꯣ ꯍꯪꯉꯨ ꯅꯍꯥꯟ ꯅꯣꯏ ꯃꯥꯅ ꯅꯨꯄꯥ ꯑꯃ ꯈꯪꯅꯍꯜꯂꯦꯅ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯈꯪꯅꯔꯤꯕꯣ ꯋꯥꯔꯤ ꯀꯃꯥꯏ ꯇꯧꯔꯒꯦ ꯂꯤꯔꯧꯗꯅ ꯑꯩꯁꯨ ꯈꯔ ꯇꯥꯒꯦ ꯑꯁ ꯅꯍꯥꯟ ꯑꯗꯨꯝ ꯇꯣꯛꯅꯈ꯭ꯔꯦꯗ ꯑꯦ ꯀꯩꯒꯤ ꯃꯁꯛꯇꯣ ꯌꯥꯝ ꯊꯤ ꯑꯩ ꯀꯣꯏꯕ ꯇꯜꯂꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯊꯤꯔꯕꯕ ꯍꯣꯏ ꯅꯍꯥꯟ ꯅꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯀꯩꯁꯨ ꯊꯤꯗꯦ ꯍꯥꯏꯗ ꯌꯥꯝꯅ ꯊꯤꯕꯕꯨꯗꯤ ꯅꯠꯇꯦꯕ ꯑꯗꯨꯗ ꯑꯗ ꯀꯩꯗꯧꯔꯕ ꯑꯗꯨꯗꯅꯦ ꯃꯅꯥꯇꯣꯟꯗꯣ ꯐꯩꯕ ꯑꯁ ꯂꯣꯏꯔꯦꯍꯦ ꯃꯅꯥꯇꯣꯟꯈꯛ ꯐꯩꯕꯒꯤꯕꯣ ꯍꯣ ꯑꯩꯅꯦ ꯃꯅꯥꯇꯣꯟ ꯐꯩꯕꯗꯒ ꯂꯩꯕ ꯉꯝꯖꯔꯔꯣꯏ ꯅꯪꯁꯨꯕ ꯅꯨꯄꯥ ꯈꯟꯃꯟꯈ꯭ꯔꯦꯍꯦ ꯀꯔꯤ ꯅꯨꯄꯥ ꯈꯨꯈꯟꯅꯣ ꯈꯔ ꯈꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯅꯪ ꯅꯨꯄꯥ ꯐꯪꯍꯧꯔꯔꯣꯏ ꯏꯕꯦꯝꯃ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯈꯪꯉꯔꯣꯏ ꯐꯪꯗꯁꯅꯨꯅ ꯑꯄꯥꯝꯕ ꯅꯨꯄꯥ ꯂꯩꯇ꯭ꯔꯗꯤ ꯌꯨꯝ ꯄꯥꯟ ꯈꯪꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯁꯛ ꯌꯥꯝ ꯐꯖꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯅꯨꯄꯥꯗꯣ ꯌꯥꯝ ꯈꯜꯂꯤꯗꯨꯕꯣ ꯏꯁ ꯅꯪꯗꯤ ꯌꯥꯝ ꯐꯖꯕꯩ ꯃꯑꯣꯡꯗ ꯍꯣ ꯑꯩꯁꯨ ꯊꯤꯌꯦ ꯑꯗꯨꯅꯕꯨ ꯅꯨꯄꯥ ꯈꯟꯖꯗꯦ ꯑꯩꯗꯤꯅꯦ ꯑꯩ ꯊꯤꯔꯁꯨ ꯅꯨꯄꯥꯗꯤ ꯃꯁꯛ ꯐꯖꯕ ꯄꯥꯝꯕꯗꯣ ꯂꯣꯏꯔꯦꯍꯦ ꯀꯔꯝꯕ ꯅꯨꯄꯥ ꯃꯈꯜꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯄꯩꯁా ꯄꯥꯏꯕꯔꯕ ꯅꯠꯇꯦꯗ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯂꯥꯏꯔꯖꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯊꯥꯛꯄꯤꯒꯦ ꯈꯪꯗꯦꯗ ꯃꯁꯛ ꯐꯖꯕ ꯃꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯊꯣꯛꯄ ꯈꯨꯃꯟ ꯈꯝꯕꯒꯨꯝꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯕꯥꯞ ꯑꯗꯨ ꯆꯥꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯂꯩꯍꯥꯎ ꯃꯕꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯑꯁ ꯑꯩ ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯗꯤ ꯀꯩꯝ ꯇꯧꯕꯤꯗꯦ ꯑꯁ ꯑꯩꯅ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯀꯨꯝꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯅꯤꯡ ꯆꯪꯉꯨꯈꯤꯒꯦ ꯂꯩꯍꯥꯎ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯩꯍꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯅꯨ ꯅꯣꯛꯇꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯎꯅꯦ ꯉꯁꯤꯗꯤ 10ꯔꯛꯇꯤ ꯆꯦꯜꯂꯅꯤ ꯅꯪ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯅꯨꯒꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯆꯅꯨ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯀꯥꯗ ꯂꯩꯌꯦ ꯏꯃꯥ ꯆꯅꯨꯗꯨ ꯃꯥꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯊꯨꯞꯇꯨꯅ ꯂꯩ ꯃꯃꯥ ꯏꯕꯦꯝꯆꯥ ꯆꯪꯂꯛꯇꯨꯅ ꯍꯩꯃ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯁꯤꯗꯤ ꯌꯥꯝꯕ꯭ꯔꯥ ꯏꯃꯥ ꯑꯩꯅ ꯂꯩꯁꯤꯟꯖꯕꯗꯨꯅꯤ ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯅꯪꯗꯤ ꯀꯩꯗꯧꯅꯗꯣꯏꯕ ꯅꯌꯨꯝꯁꯨ ꯄꯥꯅꯤ ꯈꯪꯗꯅ ꯍꯧꯔꯛꯑꯅꯤ ꯍꯧꯔꯛꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯍꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯥꯜꯂꯛꯈꯤꯅꯤ ꯌꯨꯝꯗꯣ ꯄꯥꯜꯂꯅꯤ ꯈꯜꯂꯤꯕ ꯅꯨꯄꯥꯗꯨꯒ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯈꯤꯅꯤ ꯊꯦꯡꯅꯔꯕꯁු ꯅꯪꯅ ꯅꯈ꯭ꯋꯥꯡ ꯀꯣꯜꯂꯀꯥꯟꯗ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯄꯥꯝꯕꯤꯔꯔꯣꯏ ꯑꯁ ꯑꯩ ꯐꯤꯁꯦ ꯑꯝꯇ ꯂꯣꯏꯁꯟꯒꯦ ꯑꯩꯉꯣꯟꯗ ꯈꯠꯅꯍꯧꯔꯛꯑꯅꯨ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯊꯣꯛꯄꯒ ꯂꯥꯏꯔꯤ ꯍꯣꯔꯦꯟ ꯅꯨꯄꯥ ꯑꯃ ꯎꯅꯔꯨꯒꯗꯕꯅꯤ ꯑꯁ ꯉꯁꯤꯅ ꯑꯃꯨꯛ ꯀꯥꯏꯗꯩ ꯅꯨꯄꯥ ꯑꯋꯥꯡꯒꯤ ꯅꯅꯦ ꯇꯣꯝꯕꯤꯅ ꯁꯤꯜꯂꯛꯄꯅꯤ ꯏꯃꯥꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯤꯕꯗ ꯂꯩꯀꯥꯏ ꯁꯤꯟꯊꯨꯡꯂꯕ ꯑꯣꯏꯔꯦ ꯊꯤꯗ ꯌꯥꯔꯤꯕ꯭ꯔꯣ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯄꯁꯦ ꯃꯤꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯣ ꯇꯜꯂꯤꯅꯤꯍꯦ ꯂꯣꯏꯔꯦꯍꯦ ꯂꯣꯏꯕ ꯂꯥꯏꯔꯤ ꯍꯣꯔꯦꯟ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯁꯦꯝꯂꯛꯏꯅꯦꯅ ꯃꯊꯣꯡ ꯆꯥꯕꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏ ꯀꯔꯤꯒꯤ ꯃꯊꯣꯡ ꯆꯥꯗꯕꯅꯣ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯅꯤ ꯏꯃꯨꯡꯗꯣ ꯏꯅꯥꯛꯁꯨ ꯌꯥꯝꯅ ꯈꯨꯜꯂꯤ ꯍꯥꯏꯕꯅꯤ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯍꯥꯟꯅ ꯄꯥꯝꯖ ꯃꯥꯜꯂꯤ ꯑꯗꯨꯗ ꯅꯅꯦ ꯇꯣꯝꯕꯤꯗ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯑꯩꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥꯅꯦꯕ ꯍꯣꯏꯅꯦ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯁꯣꯏꯍꯟꯕ ꯌꯥꯔꯣꯏꯀꯣ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯁ ꯍꯥꯟꯅ ꯑꯝꯇ ꯎꯅꯈꯤꯒꯦ ꯑꯗꯨꯒ ꯌꯥꯏ ꯌꯥꯗꯦꯗꯣ ꯃꯔꯣꯟ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯅꯪꯒꯤꯅꯦ ꯅꯨꯄꯥꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯌꯦꯡꯕꯗꯣ ꯇꯧꯒꯅꯨꯀꯣ ꯑꯁ ꯌꯥꯔꯦ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯍꯣꯏ ꯏꯕꯦꯝꯆꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯆꯅꯨꯅ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯂꯩꯍꯥꯎꯍꯣꯏꯗꯝꯇ ꯆꯠꯂꯨꯈꯤꯒꯦ ꯆꯅꯨ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯂꯩꯍꯥꯎꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯂꯩꯍꯥꯎꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯅꯨ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ
Kay injang thongino? Irongena phutambani. Ai kainom haigena laini. Kaino? Nang ngasi thabak sangba natro? Sangi. Kai chaluse haino. Horen ising sokpo oinane khungi pukrida nupa unarusi. Leihau noktuna. Anangna mu kaide nupa no? Khangde imana hairakpani. Wado hairaga ngasai mamana hairakhiba wari sing adusu leihau dali. Tasengna maki masak fazaradi phanida. Asengba madune ne khalisi. Nangi nupa phangkhradi aise isa se nena khara tarni. As loire he aibu nupa yamna phangdabai mongda. Phangbu phangbra. O aina koiruina koidabani. Khanba hemalasune mathong chabadi phangde hainabani. Taningde amta. Akhoida chak chakrase. Yareda ayumda dum chajarurage. Natradi imana chakle malena chaini. Ado horen soiganu ko. Hoiba soirui. Phare adudi ai chalage. Numidang wairamgi matam adu chanuga leihauga sanabul paiduna khulgi pukri tamna thoraklami. Leihauna chanuda onsinduna. Ngasidi wakhal yam nungaiba malida yam keraga thogla eba. Chanu sunok fet tawraga. Wakhal khara nungai. Kamaina nungairi noba. Adubura ngasai nungthil aina tumbadane. Kaidoraba. Ngasai tumbaduda aise mangama mangeba. Adudane aina ngasi unagadaba nupase masak yamna phajaba. Aina hek pamba nupado oirambagi wani. Yam nungairi ne tawrise. Handakti asengbigisu phajaramgadaba mali. Anido wari sana na lakpana khulgi pukri adu yaurakle chanuna. Aikhoi mana haibadadi mafam sida nupado ngairamgani na haibani. Aikhona thorisibu yamngan mala jalo. Ngandeda nupabu amta leiba udeda. Aduni ichikchi eba. As aikhoina amuk ngaina do jalo. Aidi nupina nupa ngaibase yam hainade. Tu ada nupa macha ama leblisi ubra. Kainu o ade siro. Asida changaga hanguse. Asida kai hanguse haino. Karigumba nupado la amaga. Aikhoi ngaiba ngamdadana chatlamadi. Hoini lawa hanguse. Nupi ani do leptuna lairiba nupado gi manakta changsilai. Leihau nupado do onsinduna. Kainomta hangjageba. Swaida ngasai nupa ama leptuna lairambra. Leptuna lairiba nupado chanuda onsinduna. Chanu natro. Nupado gi wadu da leihau chanuga do yengne chanu ngakna. Nangdi aigi mingdi kamai khangiba. Nupado no fetawna. Aine nakhoi mana haibadu. Chanu nupado da mami laukthoktu na yenglai. Chanu gi matawa du da leihau di machin khumduna nokre. Chanu na. Kaino. Angang nanga aiga kamai na khangna doino. Angang nadi aise nangondagi halamgani. Tasengna hairadi aise. Sidagi hena wangkhalo haiba yadre. Chanu du peri peri tawraga. O chawba hendaba oire. Hoi, ado luhongbase nasana yaraba. Aidi isana yari. Chanu du dong dong haidoraklami magi pukningda khanbado. Kaideno da. Ai luhongbado yaba ngamoi. Kaigino aibu pamdabagiro. Adumai hairsu yai. Sak haira phaje. Kaideno nangna ai pamdrise. Ai apikpa nupase hainade. Apikpa aikhoisu nupani. Pikningdana pikpa nati. Nupadugi matawne chanugi matawne leihaudi nokpa khangmada warami. Chanu su machina do khumnaklami. Kaigino piklaga awangu nupi pamide. Nupadu su ipik pikai khumnaklami. Kai wahangno dubo. Apikpa aikhoidi awangba pamba haibase hongna sani. Ado aidi apikpa pamde hairedana. Ado aidi awangba pame hairedana. Apikpa bu ai hanthana yengbagi wanate. Aidi nangi nupi oibada awangmali. Aduna aingondagi kitang pikpa nupi ama oina thiyu. Nupa aduna ada lairiba hotel sida singju bora charusila. Aduga warido phajana sarase. Yarani nongmo oina charase. Ngasigidi aikhoi changkhrage. Chanuna leihaugi khudang adu paiduna. Leihau changasila. Chanu leihaubu chingduna pui. Nupa adudagi makhoi ani khara lapthoraklaba matungda leihauna. Isingse sokhisila. Yare haying sosi. Leihaudi chanugi mawong aduda adumak noktuna lei. Chanu sauna. Nangyam nokningbra. Ngasai mangi warido. Mangdadi yam phajaki Aikhoi madu nungainiba. Ma nungainiba ngasi. Ado picture asu masakti phajahori dudi. Ado isu pamde. Aidi wangchawun pa pami. Aidi nokningbana sireda. Yam nokningni nang. Ado aikhoi yum yauri. Ai changhorage. Hoi. Leihau sama yum changhore.
Chanu makhoi mayum tamna lai. Somda mamaga mabaga so machanupi bu halakpa ngaiduna lai. Machanupi na thongalom da changlakpado ubada ibem chana. Makhoi baba nachanupi halai he. Manina onthok na thuna halai da. Ahan bo na bo oi tawrini. Handaki nupa simadi mabu pamu bajalo. Pamla mani nupa do masak yam phajai na haibane ba. Chanu su mangol da karaklami ibem chana. Nupa do bu kamdoge ichana bu pamjarabo. Mani so hairaklami. Ichana bu pamlabadi hekta luhongbiradabani. Chanu sauna. Ngasidagi aingonda nupa unaw haina amta hairakano. Ai nupa amta unaroi. Haima amuk kaidawrage. Ima ai nupa do pamde. Masak tubu yam thirabo. Thide phajai. Aduga karigi pamdriba. Yam pi'e aine hina wangi. Haima karino pi asu masak phajaradi yaraba natro. Yade. Aina pambadi wang chawbu nupa do pambani. Haima pi asu nang bulu na tawradi yare. Masida nangna ai nangi nupa thibadane sigadawri bima. Aina haying isang amdrena khalo. Adudagi tusalina khalo. Ai bu kanana thangbidoino. Aina wang mo henba apikpa mana thangbiba sungamoy. Haima masi kayada nu yenguni he. Laikai asina aigi maramda haina doise imadi khangoine. E laikai na nangi maramda kari haina doiba. Ho moigi chanu do magi nupadagi mane hena wangba helena nokna doiba khangaba. Wado hairaga chanu do fet haidoktuna imungda chanki. Ibem cha mangola do da famthaduna. Makhoi baba nachanupi se mayum panba khangadaba mandre. Mama sumai sum leijara sanuda. Mayumga palhalagumsi. Hera mama madu yaba nate ni he. Yade haidana haujipu kaidawdoino. Nangsu sembagi semba. Nupado khara awangba ma semba yadabro. Aisune mana masak phajaradi yare haibaduda. Pikpa wangbaga amatta yenghodre. Handaktine ichanupi gi nupase aina oina thirage. Pamani. Mama aina semba phawba pamdra kansida. Karigi pamloi. Aigi su khangna chanaba mayam ama lei. Ho sembiu. Hanuba ngaktadi semlakano. Wado hairaga ibemcha imungda changki. Masi tawrisi yenguni he mase. Machanupi maki saktane. Nongmagi numit amani. Chanu ka lehawdo ising sokpa thoraklami. Chanuna. Ita lehaw. Ay nupa phanggadaba mandre. As adumaina pukning sontaganuba. Nangi su isorna tamlamba madi soidana leramgani. Kaigino khangde. Aina nupa asuk yamna khalamisi. Tanja aduda masak matau phajaba wang chawba nupa ama sagol thauduna lai. Sagol aduna soiduna hek chanu da thengjilure. Chanu laimai aduda tushile. Ayoma. Chanu sokpro se hogolo. Lehaw tushanduna lairiba chanu bu hogat pirami. Chanu sauna nupa aduda laurei. Nami to kaide yengak chatke. Lui tushaleba. Nupa adu thawramba sagol adu khamki. Mamanaba amasu sagol thawjilaklame. Thawbana kaidawre daw. Aigi sagol sina nupi macha asida khetkre daw. As onthokpanida. Nupa anido nupi dogi manakta changsilai. Chanu di paribu ubada pungaw ngawrami. Aduga thawbana chanu bu ubada nungsijarami. Ichal sing kayam thina soke ai soikre. Chanu do no fet tawna khumlaklami. Kaisu sokte da. Leihawna kem to sokte kaina. Makuta talisidi. Chanu tapna leihawda chirol tawi. Yareba tumi layoba. Aikoi se kharasu athubagini. Ichal sing sawi bayadeko. Saudi da ibung sing. Asokpado aikoi yengjaramge. Yaranida yam sokpanadi. Leihawna ibung singi mingbu kari kauge. Aigina pari aduga itawisina thawba. Chanu tapna ibung hoi thengi haibanina chatpiru. Hoi nong momu thengnase. Thawbana mo aikoi amuk soidana mafam asida lakhige. Wado hairaga nupa ani do sagol thawduna jatkre. Thawbudi chatlamdaida chanu da mamit kuptaba makhai yengjarami. Chanu leihawdo onsinduna. Leihaw hojiki nupa do ai pungaw ngawre haiba. Karambano masak khara phajabado. Kaino masakti animak phajai. As ama khara hena phajabado. Aigi mitadi animak phajai. Khara henba haiba laite. As amadudi ai phajana uhawdre. Amado yengnanaba honaringaida. Ama aingonda thengsilamba nupado pari haibado. O aidi thawbado oiboi ningore. Natte parini. Ado thawbada nangbu ngawjaba mali. Nangonda yamna munna munna yengi.
ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯅ ꯁꯣꯛꯇꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯗꯨꯗꯤ ꯅꯨꯄꯥꯁꯦ ꯄꯥꯝꯕꯩ ꯑꯣꯏꯔꯦ ꯅꯠꯇꯦꯍꯦ ꯈꯪꯖꯔꯦ ꯁꯥꯎꯅ ꯂꯥꯎꯔꯝꯕꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯒ ꯇꯨꯃꯤꯟꯅꯒ ꯂꯩꯈ꯭ꯔꯗꯅ ꯃꯤ ꯃꯁꯛ ꯑꯗꯨ ꯌꯥꯝ ꯐꯖꯕꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯊꯤꯅ ꯆꯩꯕ ꯉꯝꯗꯣꯏꯅꯣ ꯏꯁ ꯅꯨꯄꯤꯁꯦ ꯕꯁꯟꯇ ꯂꯥꯛꯑꯦꯀꯣ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯅꯨꯅ ꯄꯥꯔꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯄꯥꯝꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯣ ꯆꯅꯨ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯐꯤ ꯂꯧꯁꯤꯟꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯦꯛ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯅ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯆꯅꯨ ꯑꯁ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦ ꯍꯧꯒꯠꯂꯨꯅꯦꯁꯦ ꯆꯅꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯩꯁꯨ ꯁꯣꯛꯇꯦꯗ ꯌꯥꯅꯤꯌꯦ ꯁꯦ ꯍꯧꯒꯠꯂꯣ ꯐꯤꯔꯣꯟꯁꯤꯡꯁꯦ ꯂꯣꯏꯅ ꯆꯈꯥꯏꯔꯦ ꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯕꯨꯡꯁꯤꯡ ꯊꯦꯡꯉꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯟꯕꯤꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯏꯕꯦꯝꯆꯥ ꯉꯛꯅ ꯀꯩꯅꯣꯅꯦ ꯃꯁꯤꯅ ꯏꯕꯨꯡ ꯀꯥꯏꯅ ꯇꯧꯔꯛꯏꯁꯤꯕꯣ ꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯅꯤꯍꯦ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯕꯦꯝꯆꯥ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯃꯆꯥꯕꯨ ꯀꯧꯏ ꯆꯅꯨꯁꯨ ꯋꯥꯈꯜ ꯈꯪꯂꯛꯂꯥꯛꯇꯨꯅ ꯀꯩꯅꯣ ꯏꯃꯥ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯉꯥꯎꯗꯣꯔꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯅꯣ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯔꯝꯃꯤꯕ ꯏꯃꯥꯅ ꯏꯟꯊꯨꯔꯤ ꯑꯣꯏꯔꯝꯅꯤ ꯍꯩꯃ ꯀꯔꯤꯅꯣꯅꯦꯍꯦ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯦꯗꯅ ꯆꯅꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯥꯅ ꯉꯥꯎꯈꯩ ꯉꯥꯎꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯁꯤꯜꯂꯛꯀꯅꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯅꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯦꯝꯆꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯤꯕꯣ ꯆꯅꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯄꯥꯔꯤꯒ ꯊꯧꯕꯒꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯆꯅꯨꯒ ꯂꯩꯍꯥꯎꯒꯁꯨ ꯎꯅꯔꯝꯃꯤ ꯆꯅꯨ ꯄꯥꯔꯤ ꯈꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯄꯥꯔꯤ ꯑꯃꯗꯤ ꯊꯧꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯄꯥꯔꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯏꯇꯥꯎ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯩꯅ ꯍꯥꯏꯕꯤꯔꯒꯦ ꯍꯥꯏꯁꯨ ꯌꯥꯗꯦ ꯅꯁꯥꯅ ꯐꯣꯡꯗꯣꯛꯆꯒꯦꯅ ꯑꯗꯨꯝ ꯇꯧꯔ ꯂꯩ ꯍꯥꯏꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯅꯨꯄꯥ ꯊꯣꯛꯅ ꯁꯣꯝꯗ ꯆꯅꯨꯁꯨ ꯂꯩꯍꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯥꯎ ꯏꯕꯨꯡ ꯄꯥꯔꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯑꯦ ꯀꯔꯝꯅ ꯃꯥꯜꯂꯤꯕ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯏꯁꯤꯗꯤ ꯃꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯃꯥꯟꯗꯦ ꯑꯩꯗꯤ ꯃꯥꯜꯂꯤ ꯑꯩꯅ ꯃꯥꯟꯕꯗꯤ ꯏꯕꯨꯡ ꯊꯧꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯑꯁ ꯅꯪꯅ ꯊꯧꯕꯗ ꯍꯥꯏ ꯑꯃꯥꯟꯕꯗꯣ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯑꯗꯣ ꯑꯩ ꯏꯕꯨꯡ ꯄꯥꯔꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯆꯣꯞꯇꯅ ꯇꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯅ ꯐꯣꯡꯗꯣꯔꯛꯄ ꯉꯥꯏꯁꯦ ꯂꯩꯍꯥꯎ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯏꯇꯥ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯨꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯦꯛꯇ ꯇꯥꯈꯤꯗꯧꯔꯤꯕꯅꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯂꯩꯍꯥꯎ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯤꯡꯂꯛꯄꯗ ꯅꯨꯄꯥ ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯈꯣꯏꯗꯥꯔꯨꯗꯦ ꯑꯗꯨꯅ ꯑꯩ ꯏꯕꯨꯡ ꯄꯥꯔꯤꯅ ꯐꯣꯡꯗꯣꯔꯛꯄꯗꯣ ꯉꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯨꯡꯁꯤ ꯃꯁꯨꯝ ꯂꯥꯡꯒꯤ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯍꯥꯎꯗꯤ ꯏꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯃꯍꯥꯛꯇꯤ ꯆꯅꯨꯒꯤꯗꯃꯛꯇ ꯊꯧꯕꯕꯨ ꯄꯥꯝꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯆꯅꯨꯒ ꯂꯩꯍꯥꯎꯒꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯂꯩꯍꯥꯎꯅ ꯆꯅꯨ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯌꯨꯝꯗ ꯆꯪꯉꯁꯤꯔꯥ ꯉꯥꯛꯇꯪ ꯂꯩꯈꯤꯁꯤ ꯆꯅꯨ ꯃꯈꯣꯏ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯤ ꯅꯍꯥꯟꯈꯩꯗꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯣ ꯌꯥꯝ ꯍꯦꯜꯂꯦꯕ ꯆꯅꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯅꯍꯥꯟꯈꯩꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯀꯩꯒꯤꯅꯣ ꯉꯁꯤ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯐꯔꯛ ꯇꯥꯕ ꯑꯃ ꯂꯩꯔꯝꯒꯅꯤꯌꯦ ꯉꯥꯏꯔꯒꯨꯝꯁꯦ ꯀꯩꯁꯨ ꯂꯥꯛꯑꯔꯣꯏ ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯅꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯒ ꯊꯧꯕꯒꯁꯨ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎꯅ ꯆꯅꯨ ꯑꯥꯗꯩꯁꯤꯕꯨ ꯏꯕꯨꯡ ꯊꯧꯕ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯆꯅꯨꯗꯨ ꯄꯥꯔꯤ ꯍꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ ꯃꯈꯣꯏꯁꯨ ꯆꯅꯨ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤꯅ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯃ ꯍꯥꯏꯗꯣꯛꯂꯨꯗꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯊꯦꯡꯈ꯭ꯔꯦ ꯂꯩꯍꯥꯎꯅ ꯑꯩꯈꯣꯏꯗꯤ ꯂꯥꯛꯑꯔꯣꯏ ꯈꯟꯗꯅ ꯌꯨꯝꯗ ꯆꯪꯒꯦ ꯇꯧꯔꯝꯃꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯆꯪꯉꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏꯅꯤ ꯊꯧꯕ ꯆꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏꯁꯨ ꯆꯪꯉꯣ ꯊꯦꯡꯉꯤ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯆꯅꯨꯗꯤ ꯈꯨꯝꯗꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯨꯃꯤꯟ ꯂꯩ ꯂꯩꯍꯥꯎꯅ ꯏꯕꯨꯡ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯖꯒꯣꯏ ꯂꯩ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯍꯌꯦꯡ ꯖꯒꯣꯏ ꯂꯩꯌꯦꯕ ꯍꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯉꯒꯦ ꯆꯅꯨ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯩꯍꯥꯎꯅ ꯆꯅꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯅꯨꯗꯣ ꯄꯥꯔꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯔꯝꯃꯤ ꯄꯥꯔꯤ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯅꯪꯉꯔꯣꯏ ꯍꯥꯏꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯑꯒ
ꯅꯪꯅ ꯄ꯭ꯔꯞ ꯆꯪꯉꯣ ꯍꯥꯏꯗꯅ ꯇꯥꯟꯁꯤꯟꯈ꯭ꯔꯦ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ ꯏꯁ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯇꯣꯞꯄ ꯄꯥꯈꯪ ꯂꯥꯛꯑꯒ ꯃꯤꯇꯥꯈ꯭ꯔꯕꯗꯤ ꯐꯣꯡꯗꯣꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯊꯧꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯐꯣꯡꯂꯒꯦ ꯑꯗꯨꯅꯦꯕ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯏꯆꯥꯅꯨꯄꯤꯗꯣ ꯃꯄꯥ ꯑꯩ ꯍꯜꯂꯛꯇꯦꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯅꯤ ꯅꯨꯄꯤ ꯊꯤꯕ ꯑꯃꯒ ꯇꯤꯟꯅꯗꯅ ꯄꯥꯈꯪꯅꯤ ꯁꯥꯗꯅ ꯏꯅꯤꯡꯇꯝꯅ ꯀꯣꯏꯕ ꯍꯦꯛ ꯐꯪꯗꯦꯗ ꯊꯦꯡꯅ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯗꯅꯦ ꯅꯇꯩꯃꯅ ꯁꯝꯁꯦ ꯐꯣꯏꯈꯤꯒꯗꯧꯔꯤꯕꯅꯤ ꯊꯧꯕ ꯅꯣꯛꯇꯨꯅ ꯍꯜꯂꯁꯦ ꯁꯣꯝꯗ ꯂꯩꯍꯥꯎꯅ ꯂꯥꯛꯇꯕꯗꯅ ꯊꯋꯥꯏ ꯋꯥꯖꯔꯤꯕ ꯂꯥꯛꯑꯒꯅ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯦ ꯏꯀꯥꯏꯖꯕꯩꯅꯦ ꯈꯪꯕ꯭ꯔꯥ ꯄꯥꯝꯅ ꯄꯥꯝꯃꯤꯕ ꯏꯀꯥꯏꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏꯒꯜꯂꯤꯕ ꯏꯀꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯃꯅꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯇꯣꯏꯅꯤ ꯑꯩꯗꯤ ꯍꯌꯦꯡꯁꯦ ꯌꯧꯍꯟꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯍꯌꯦꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯃꯤꯍꯨꯜꯁꯦ ꯈꯟꯅ ꯆꯣꯡꯉꯤ ꯃꯊꯪꯒꯤ ꯖꯒꯣꯏ ꯂꯩꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯆꯅꯨꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯀꯦꯊꯔꯝꯃꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯐꯣꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯍꯥꯎꯁꯨ ꯖꯒꯣꯏꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯂꯥꯛꯂꯤ ꯏꯃꯥ ꯆꯅꯨꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯔꯕ ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦꯅꯦꯍꯦ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯦ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯒ ꯌꯦꯡꯉꯨꯆꯣ ꯍꯣꯏ ꯏꯃꯥ ꯂꯩꯍꯥꯎ ꯆꯅꯨꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯂꯩꯍꯥꯎ ꯍꯩꯃꯥ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯖꯒꯣꯏꯗꯤ ꯍꯧꯈꯤꯗꯧꯔꯦ ꯂꯣꯏꯗꯧꯔꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯨꯅꯦ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯉꯥꯏꯍꯧꯔꯤꯕꯅꯤ ꯂꯣꯏꯔꯤꯕꯗꯣ ꯁꯤ ꯐꯤ ꯑꯅꯤꯁꯤꯗ ꯀꯔꯝꯕ ꯏꯜꯂꯨꯒꯦ ꯑꯃ ꯈꯜꯂꯧꯅꯦ ꯌꯦꯊꯪꯕꯒꯤꯁꯦ ꯁꯤ ꯑꯣꯏꯅ ꯏꯜꯂꯣ ꯆꯅꯨ ꯂꯩꯍꯥꯎꯅ ꯍꯥꯏꯔꯤꯕ ꯐꯤ ꯑꯗꯨ ꯑꯣꯏꯅ ꯏꯜꯂꯤ ꯂꯩꯍꯥꯎꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯈꯨꯐꯖꯝꯅꯤꯀꯣ ꯌꯥꯔꯦꯁꯦ ꯅꯪꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯂꯥꯎ ꯆꯠꯂꯁꯤ ꯑꯅꯤꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯁ ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯌꯥꯝ ꯊꯤꯕꯗꯧꯅ ꯅꯍꯥꯟꯈꯩꯁꯨ ꯊꯤꯗꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤꯃꯨꯛ ꯐꯖꯕ ꯂꯩꯄꯣꯠꯇꯦ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯀꯗꯥꯏ ꯅꯈꯨꯠꯇꯣ ꯄꯤꯔꯛꯑꯣ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯏꯕꯦꯝꯆꯥꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯆꯠꯂꯣ ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯖꯒꯣꯏ ꯌꯦꯡꯕ ꯊꯣꯔꯛꯑꯒꯦ ꯆꯅꯨꯒ ꯂꯩꯍꯥꯎ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ ꯄꯥꯔꯤꯒ ꯊꯧꯕꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯆꯅꯨꯁꯦ ꯁꯥꯊꯤꯅ ꯐꯖꯔꯦ ꯊꯧꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯅ ꯆꯅꯨꯗ ꯌꯦꯡꯖꯩ ꯄꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯄꯨꯛꯅꯤꯡꯒꯤ ꯌꯋꯥꯗꯣ ꯈꯔ ꯊꯨꯅ ꯐꯣꯡꯗꯣꯛꯍꯧꯔꯣꯍꯦ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯍꯥꯟꯖꯈꯤꯖꯅꯤ ꯉꯁꯤꯗꯤ ꯐꯣꯡꯒꯗꯕꯅꯤ ꯄꯥꯈꯪ ꯁꯪꯒꯥꯏꯗ ꯄꯨꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯤ ꯆꯅꯨꯗꯤ ꯏꯀꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩ ꯂꯩꯍꯥꯎꯗꯨ ꯄꯥꯔꯤꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯕꯨꯡ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯁꯤ ꯂꯥꯛꯑꯣ ꯄꯥꯔꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯌꯥꯎꯗꯣꯏꯅꯤ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯕꯨꯡ ꯑꯩꯒꯤ ꯏꯇꯥꯎ ꯊꯧꯕꯅ ꯆꯅꯨꯒꯤ ꯃꯐꯝꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯔꯤ ꯆꯅꯨꯁꯦ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣ ꯍꯣꯏ ꯏꯕꯨꯡ ꯂꯩꯍꯥꯎꯗꯨ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤ ꯄꯥꯔꯤꯅ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯈꯤꯒꯦ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯝꯃꯨꯀꯣ ꯀꯥꯏꯗꯅꯣ ꯅꯪꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯌꯨ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨꯕ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯥꯔꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯍꯥꯎ ꯆꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯅꯨ ꯏꯕꯨꯡ ꯊꯧꯕꯅ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏ ꯅꯪꯕꯨ ꯀꯧꯔꯣ ꯍꯥꯏ ꯃꯥꯒꯗꯤ ꯀꯩ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯁꯥꯔꯒ ꯈꯪꯅꯤ ꯑꯩ ꯇꯜꯂꯤꯗ ꯍꯦ ꯃꯤ ꯀꯩꯅꯣꯝ ꯂꯩꯔꯝꯒꯅꯤꯌꯦ ꯏꯕꯨꯡ ꯄꯥꯔꯤꯅ ꯍꯥꯏꯕ ꯉꯝꯗꯕ ꯋꯥ ꯑꯃ ꯏꯕꯨꯡ ꯊꯧꯕꯗ ꯁꯤꯟꯅꯔꯝꯃꯗꯤ ꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯕꯨ ꯎꯅꯔꯨꯔꯗ꯭ꯔꯅꯦ ꯀꯣꯛ ꯎꯅꯔꯨꯔꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯑꯁ ꯅꯪ ꯀꯣꯛ ꯆꯠꯂꯨꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯝꯒꯦꯕ ꯆꯅꯨꯁꯨ ꯏꯀꯥꯏ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯊꯧꯕꯅ ꯇꯞꯅ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝꯅ ꯇꯧꯏ ꯏꯕꯨꯡ ꯊꯧꯕ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯐꯝ ꯅꯪꯒ ꯑꯍꯥꯟꯕ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯆꯅꯨ ꯊꯧꯕꯗ ꯆꯤꯡꯅꯅ ꯌꯦꯡꯂꯛꯏ ꯆꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯆꯅꯨ ꯉꯛꯅ ꯊꯧꯕꯗ ꯌꯦꯡꯂꯛꯏ ꯊꯧꯕ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝꯁꯦ
ꯅꯪꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯆꯅꯨ ꯃꯥꯅ ꯈꯟꯖꯔꯨꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯔꯦ ꯆꯅꯨ ꯇꯞꯅ ꯏꯕꯨꯡ ꯊꯧꯕ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯊꯧꯕꯝ ꯃꯤꯄꯥꯏꯅ ꯆꯅꯨꯗ ꯌꯦꯡꯂꯛꯏ ꯃꯥꯅ ꯈꯟꯕꯅ ꯆꯅꯨꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯆꯅꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯅꯠꯇꯦ ꯏꯕꯨꯡ ꯑꯩ ꯏꯕꯨꯡ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤ ꯊꯧꯕ ꯍꯦꯟꯅ ꯉꯛꯅ ꯆꯅꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯑꯣ ꯅꯍꯥꯟ ꯃꯈꯩ ꯑꯩꯗꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯣꯏ ꯈꯜꯂꯨꯔꯦ ꯏꯕꯨꯡ ꯆꯅꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯟꯅꯔꯝꯃꯤ ꯆꯅꯨ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯊꯧꯕ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯏꯊꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯏꯕꯨꯡ ꯑꯗꯨꯕꯨ ꯆꯅꯨ ꯁꯤꯃꯈꯛꯇꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯔꯝꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯏꯇꯥꯎꯒꯤ ꯃꯐꯝꯗꯗꯤ ꯅꯪ ꯍꯥꯏꯒꯅꯨ ꯏꯇꯥꯎ ꯄꯥꯔꯤꯗꯣ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯃꯆꯥꯁꯨ ꯂꯩꯔꯕꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ ꯆꯅꯨꯗꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯃꯥꯒ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯄꯨꯝꯕ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯍꯥꯎ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯆꯅꯨ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯆꯅꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯤ ꯆꯅꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯂꯩꯍꯥꯎꯗ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯂꯩꯍꯥꯎꯅ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ ꯏꯕꯨꯡ ꯊꯧꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯦꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯂꯩꯍꯥꯎ ꯌꯨꯝ ꯍꯜꯂꯁꯤ ꯑꯩ ꯖꯒꯣꯏꯒ ꯑꯝꯇ ꯁꯥꯅꯤꯡꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ ꯀꯩꯅꯣ ꯌꯨꯝꯗ ꯍꯜꯂꯁꯤꯕ ꯆꯅꯨꯅ ꯅꯝꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯣꯝꯗ ꯊꯧꯕꯅ ꯐꯤꯡꯅ ꯊꯣꯛꯂꯛꯄꯗꯨꯗ ꯄꯥꯔꯤꯅ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯦ ꯀꯩꯗꯧꯔꯒꯦꯕ ꯖꯒꯣꯏꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯇꯥꯎ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯆꯅꯨꯒ ꯁꯥꯎꯅꯔꯤꯔꯣ ꯅꯠꯇꯦ ꯋꯥꯔꯤꯗꯣ ꯑꯩ ꯀꯣꯟꯅ ꯂꯤꯔꯒꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯕꯅ ꯅꯝꯗꯨꯅ ꯄꯥꯔꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤ ꯆꯅꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯄꯥꯔꯤꯒ ꯊꯧꯕꯒꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃꯗꯤ ꯆꯅꯨꯒꯤ ꯃꯄꯥ ꯃꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯂꯛꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯆꯥꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥꯒꯤ ꯆꯅꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯅꯪꯅ ꯎꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯍꯥꯏꯔ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯀꯥ ꯑꯁꯤꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯇꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯁꯨꯝ ꯎꯡꯕꯅꯤ ꯁꯨꯝ ꯎꯡꯕꯕꯨ ꯌꯥꯕ꯭ꯔꯥꯅꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯉꯥꯛꯇꯪ ꯎꯡꯕꯁꯤ ꯐꯥꯎꯕ ꯎꯡꯐꯝ ꯈꯪꯗꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯗ ꯍꯥꯏꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯍꯪꯗꯣꯔꯤ ꯍꯥꯏꯔꯛꯑꯣꯅꯦ ꯍꯥꯏꯔꯛꯑꯣꯅꯦ ꯏꯃꯥ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯄꯥꯝꯕ ꯀꯔꯤ ꯏꯆꯥꯅ ꯄꯥꯝꯕ ꯅꯨꯄꯥꯁꯨ ꯂꯩꯔꯕꯣ ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯁ ꯏꯃꯥ ꯋꯥꯔꯤꯁꯦ ꯑꯝꯇ ꯂꯣꯏꯅ ꯇꯥꯈꯣꯕ ꯅꯨꯄꯥꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯩ ꯑꯃꯨꯛ ꯄꯥꯝꯃꯒ ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯑꯦ ꯃꯗꯨꯗ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯦ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯅꯠꯇꯦ ꯅꯃꯥꯟꯅꯕꯗꯨꯅꯦꯅ ꯑꯁ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨ ꯊꯃꯣꯏ ꯀꯥꯏꯔꯝꯃꯅꯤ ꯏꯃꯥ ꯃꯥꯗ ꯅꯠꯇꯦ ꯊꯃꯣꯏ ꯀꯥꯏꯔꯤꯁꯦ ꯑꯩꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤ ꯑꯦ ꯅꯪꯅ ꯀꯃꯥꯏ ꯀꯥꯏꯔꯤꯕ ꯏꯃꯥ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯔꯒ ꯂꯩꯔꯝꯃꯤ ꯏꯕꯦꯝꯆꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯃꯥ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯅꯪꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯌꯥꯝꯅ ꯐꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯀꯣꯛ ꯌꯥꯔꯣꯗꯅ ꯀꯥꯏꯗꯩꯅꯣꯗ ꯃꯥꯗꯤ ꯈꯨꯜꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯝꯃꯤ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯣꯏꯔꯔꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯁꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯪ ꯕꯕꯥꯅꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯂꯕꯅꯤ ꯍꯥ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯣꯏꯅꯦ ꯍꯣꯔꯦꯟ ꯎꯅꯔꯨꯔꯣ ꯅꯨꯄꯥꯗꯣ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯁ ꯑꯩ ꯇꯜꯂꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯏꯃꯥꯅ ꯁꯤꯟꯗꯅ ꯑꯩꯅ ꯎꯅꯔꯤꯕ ꯅꯨꯄꯥꯁꯤ ꯀꯌꯥꯝ ꯌꯥꯝꯃꯦ ꯍꯩ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ ꯋꯥꯆꯣꯏ ꯅꯠꯇꯤꯌꯦ ꯑꯩ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯆꯍꯤꯗꯨ ꯐꯔꯛ ꯇꯥꯁꯤꯟꯈꯤꯅꯤ ꯍꯣꯔꯦꯟꯅꯦ ꯅꯪ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯃꯥ ꯏꯕꯦꯝꯆꯥꯗꯣ ꯊꯣꯛꯈ꯭ꯔꯦ ꯆꯅꯨꯗꯤ ꯎꯅꯔꯔꯣꯏ ꯊꯣꯛꯄ ꯇꯜꯂꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯅꯝꯗꯨꯅ ꯊꯦꯝꯂꯒ ꯊꯣꯛꯂꯛꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛ ꯂꯩꯍꯥꯎꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ
ꯆꯅꯨꯅ ꯂꯩꯍꯥꯎ ꯌꯨꯝ ꯍꯜꯂꯁꯤꯔꯥ? ꯍꯜꯂꯁꯨ ꯅꯨꯄꯥꯗꯣ ꯎꯅꯔꯝꯃꯒ ꯍꯟꯁꯤ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯕꯕꯥꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯒꯤ ꯃꯔꯝꯗꯣ ꯑꯩ ꯈꯪꯉꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ, ꯑꯦ, ꯑꯥꯗ ꯂꯩꯔꯤꯁꯤꯕꯨ ꯏꯕꯨꯡ ꯊꯧꯕ ꯅꯠꯇ꯭ꯔꯣ? ꯆꯅꯨ ꯉꯛꯅ, ꯃꯥ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ? ꯃꯥꯜꯂꯤ, ꯃꯐꯝꯁꯤꯗ ꯃꯥ ꯅꯠꯇꯅ ꯀꯅꯥꯝ ꯂꯩꯇꯦ꯫ ꯆꯅꯨ ꯊꯨꯅ ꯊꯧꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤ꯫ ꯂꯩꯍꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯅꯤꯁꯤ ꯃꯄꯨ ꯃꯥꯅ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯂꯕꯖꯥꯠꯅꯤ꯫ ꯆꯅꯨ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯕꯨꯡ, ꯊꯧꯕ ꯉꯛꯅ ꯆꯅꯨꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯆꯅꯨ ꯇꯞꯅ, ꯕꯕꯥꯅ ꯍꯥꯏꯕꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯅꯨꯄꯤꯁꯤꯅ? ꯆꯅꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛ ꯅꯨꯝꯂꯛꯏ꯫ ꯊꯧꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯅ ꯇꯛꯃꯟꯕꯗꯒꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯆꯅꯨ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯕꯕꯥꯅ ꯎꯅꯧ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯅꯪꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ꯫ ꯑꯩ ꯑꯣꯏꯔꯝꯕꯁꯤꯗ ꯅꯪ ꯁꯥꯎꯅꯤꯡꯉꯝꯃꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯆꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯆꯅꯨꯅ ꯊꯧꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯛꯇꯨꯅ, ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯏꯁꯥꯅ ꯌꯥꯔꯦ꯫ ꯊꯧꯕ ꯆꯅꯨꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯆꯅꯨꯅ, ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯝꯂꯣꯏ꯫ ꯏꯕꯨꯡ ꯑꯣꯏꯕꯒꯤ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕꯅꯤ꯫ ꯊꯧꯕ ꯍꯧꯖꯤꯛꯇꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯁꯦꯡꯉꯕꯣ? ꯆꯅꯨ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯃꯤ, ꯑꯗꯨꯒ ꯑꯩꯕꯨ ꯉꯁꯤꯃꯛ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯣ꯫ ꯊꯧꯕ ꯆꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ, ꯉꯁꯤꯃꯛ ꯄꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯉꯁꯤꯃꯛ ꯅꯪꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫